Yumthangnariba Myanmar Saba Tongan-Tonganba Makhalgi Khutlai Amadi Atei Potlam kaya Manipur houjik thokliba irang asiga leinana houkhiba asida Phagatpa Ngamkhre hairi. Hiram asigi matangda official amana phongdorapong wafam report tawraduna National gi pauche Hindustan Times da phonglakpa pau amana hai houkhiba tang taraga hundoida Assam Rifles ki personnel singna Manipur ki district amada leiramba militant singil platform dagi Starlink ki antenna amasung router Phagatpa Ngamkhre Akaknaba mapam kharada athingba thamkhraba polam ase Myanmar-dagi lona pusilakpa oigani haibagi chingnaba chawna lei numit adumaktada security force na Myanmar-da Saba MA4 assault rifle amasu Phagatpa Ngamkhre hairiba rifle ase Myanmar army na pak sana sizinaba amasu oiribane ground da leiba official sina phongdorakpada houkhiba tha manga taruklom asida Myanmar-da Saba khutshu-khutlai amasu landa sizinakadaba Atei Potlam kaya Manipur leiba militant singil platform dagi Phagatpa leikre Masida bulletproof vest amasung military na sizinakadaba firol kaya yaure. Houkhiba chayol khaktada security force na made in Burma haina thaba pistol taret. Myanmar army na sizinaba MA4 assault rifle taret amasung AK-47 rifle ama Phagatpa Ngamkhre. Security force na Manipurdagi Phagatpa ngamliba countrymet pistol sing ase India na Saba amata nate. Masigi khenaba ase micham amanade irai laina khangba ngamloi. Myanmar na Saba countrymet pistol gi grip ki sep ase ataiga manate. Pistol kharadadi made in Burma haina tharambasu yawi haina Central Armed Police Force ki senior official amana phongdorakpa lei haire. Houkhiba numit kharanigi mamangda security force na Chandal district ki mafam amadagi Myanmar na Saba AK-47 rifle ama search operation da Phagatpa Ngamkhre. Manipur gi irang asiga leinana state armory dagi lut tokhiba AK-47 rifle ayamba lokhatpa ngamle. AK-47 rifle da yawriba series adu yengbada Myanmar na Saba ni haibasi adumak khangba ngame. India ki police natraga security force na sizinariba AK-47 rifle sing adugi serial number khudingbak IA na hawgane. Adubu Myanmar na Saba AK-47 rifle dade Tongan-Tonganba serial number legane. Adubu AK series ki rifle da sizinakadaba marude chap manabanina AK rifle ayamba Myanmar dagi uina pusilakpani haina Hindustan Times ki report asina makhatare.